ꯃꯌꯥꯡꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯁꯤꯅ ꯉꯥ ꯇꯥꯎꯕ ꯑꯃꯒ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯡ ꯇꯣꯟꯅꯦ ꯇꯨꯅꯤꯡꯈꯣꯛꯅꯦ ꯇꯧꯔꯒ ꯀꯣꯠꯂꯒ ꯐꯖꯅ ꯆꯥꯊꯔꯒꯦꯅ ꯑꯗꯨꯏ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯤꯅꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟ ꯌꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦꯅꯦ 봐. Cây của này gồm gì đây? Phải là hào đây. Lấy cái xíu hào.
봐 상한 그도네 고하고 레이트라 अदर मैम असीदी मतंग सालो लो से लगे मतंग की वीडियो दम थेनर सिको मैम दो लाइक सब्सक्राइब कमेंट तो समबिरमो बाय बाय